ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯇꯦꯛꯃꯤꯔꯣꯡꯗꯒꯤ ꯃꯅꯤꯅ ꯏꯀꯣꯛ ꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯒꯤ ꯏꯄꯤꯁꯣꯗ ꯑꯁꯤꯗꯤ ꯈꯨꯠꯁꯦꯝꯒꯤ ꯐꯖꯕ ꯀꯌꯥꯅ ꯂꯩꯇꯦꯡꯂꯕ ꯃꯐꯝ ꯗꯨꯕꯥꯏ ꯍꯥꯏꯔꯤꯕ ꯂꯩꯕꯥꯛ ꯑꯁꯤꯅ ꯀꯔꯝꯅ ꯑꯁꯨꯛ ꯏꯅꯥꯛ ꯈꯨꯟꯕ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯔꯛꯈꯤꯕ? ꯍꯧꯈꯤꯕ ꯆꯍꯤ 50ꯒꯤ ꯃꯃꯥꯡꯗꯗꯤ ꯗꯨꯕꯥꯏ ꯍꯥꯏꯔꯤꯕ ꯂꯩꯕꯥꯛ ꯑꯁꯦ ꯃꯔꯚꯨꯃꯤ ꯑꯣꯏꯅ ꯇꯧꯕ, ꯌꯥꯝꯅ ꯀꯪꯕ ꯎ ꯋꯥ ꯑꯃꯗꯤ ꯑꯇꯣꯞꯄ ꯄꯥꯝꯕꯤꯁꯤꯡ ꯐꯖꯅ ꯍꯧꯕ ꯉꯝꯗꯕ ꯑꯗꯨꯒꯨꯝꯂꯕ ꯃꯐꯝ ꯑꯃꯅꯤ꯫ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯍꯥꯏꯕꯕꯨ ꯊꯥꯎ ꯈꯔ ꯁꯨꯡꯕ ꯁꯤ ꯈꯛꯇ ꯅꯠꯇꯅ ꯑꯇꯣꯞꯄ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯑꯃꯠꯇ ꯂꯩꯇꯦ꯫ ꯑꯗꯨꯕꯨ ꯊꯥꯎ ꯁꯨꯡꯂꯒ ꯄꯨꯊꯣꯛꯂꯤꯕ ꯏꯟꯀꯝ ꯑꯗꯨꯅꯗꯤ ꯂꯩꯕꯥꯛ ꯑꯗꯨꯒꯤ GDPꯗ ꯁꯨꯞꯅꯒꯤ ꯆꯥꯗ ꯑꯃꯈꯛꯇꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯤ꯫ ꯁꯨꯐꯝ ꯅꯣꯝꯐꯝ ꯑꯃꯗꯤ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯐꯖꯅ ꯂꯩꯇꯕ ꯂꯩꯕꯥꯛ ꯑꯃꯅ ꯑꯁꯨꯛ ꯇꯦꯜꯂꯕ ꯃꯇꯝ ꯑꯁꯤꯗ ꯀꯔꯝꯅ ꯃꯥꯂꯦꯝꯁꯤꯗ ꯔꯤꯁꯣꯔꯁ ꯃꯇꯤꯛ ꯆꯥꯅ ꯂꯩꯔꯕ ꯂꯩꯕꯥꯛꯁꯤꯡꯗꯒꯤ ꯀꯥ ꯍꯦꯟꯅ ꯏꯅꯥꯛ ꯈꯨꯟꯕ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯔꯛꯂꯤꯕꯅꯣ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏ ꯃꯌꯥꯝ ꯈꯪꯃꯤꯟꯅꯁꯤ꯫ ꯉꯁꯤ ꯑꯩꯈꯣꯏꯅ ꯎꯔꯤꯕ ꯑꯔꯪ ꯑꯔꯥꯛꯇꯅ ꯊꯜꯂꯕ ꯗꯨꯕꯥꯏ ꯍꯥꯏꯔꯤꯕ ꯂꯩꯕꯥꯛ ꯑꯁꯦ ꯁꯦꯈ ꯃꯍꯃꯗ ꯕꯤꯟ ꯔꯁꯤꯗ ꯑꯜ ꯃꯛꯇꯨꯝ ꯀꯧꯕ ꯂꯥꯛꯀꯗꯕ ꯇꯨꯡꯒꯤ ꯂꯝꯕꯤꯕꯨ ꯌꯥꯝꯅ ꯁꯥꯟꯅ ꯎꯕ ꯉꯝꯕ ꯑꯗꯨꯒꯨꯝꯂꯕ ꯂꯨꯆꯤꯡꯕ ꯑꯁꯤꯒꯤ ꯈꯨꯗꯣꯜꯅꯤ ꯍꯥꯏꯕꯗ ꯍꯥꯏꯃꯟꯕ ꯊꯣꯛꯂꯣꯏ꯫ ꯂꯨꯆꯤꯡꯕ ꯑꯁꯤꯅ ꯂꯩꯕꯥꯛ ꯑꯁꯤꯗꯒꯤ ꯄꯨꯊꯣꯛꯂꯤꯕ ꯊꯥꯎ ꯈꯔ ꯑꯁꯤꯅꯗꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯁꯦꯜ ꯊꯨꯝꯒꯤ ꯐꯤꯕꯝ ꯑꯁꯤ ꯑꯗꯨꯛ ꯌꯧꯅ ꯐꯍꯟꯕ ꯉꯝꯂꯣꯏ ꯈꯪꯕꯗꯒꯤ ꯃꯍꯥꯛꯅ ꯃꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤ ꯂꯂꯣꯟ ꯏꯇꯤꯛ ꯇꯧꯕꯁꯤꯡꯒꯤ ꯃꯐꯝ ꯑꯃ ꯑꯣꯏꯍꯟꯒꯦ ꯍꯥꯏꯅ ꯈꯟꯈꯤ꯫ ꯃꯍꯃꯗ ꯁꯦꯈ ꯑꯁꯤ ꯇꯨꯡꯒꯤ ꯂꯝꯕꯤ ꯌꯥꯝ ꯁꯥꯡꯅ ꯎꯕ ꯉꯝꯕ ꯃꯔꯝꯅ ꯃꯍꯥꯛꯅ ꯈꯪꯉꯤ ꯃꯗꯨꯗꯤ ꯗꯨꯕꯥꯏ ꯍꯥꯏꯔꯤꯕ ꯂꯩꯕꯥꯛ ꯑꯁꯤ ꯅꯥꯀꯜ ꯑꯃꯗꯅ ꯏꯔꯥꯟ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯗꯅ ꯄꯔꯁꯤꯌꯟ ꯒꯜꯐ ꯂꯩꯔꯤ꯫ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗ ꯀꯥꯖꯥꯈꯁꯇꯥꯟ, ꯌꯨꯀ꯭ꯔꯦꯟ, ꯎꯖꯕꯦꯀꯤꯁꯇꯥꯟ ꯑꯃꯗꯤ ꯑꯐ꯭ꯔꯤꯀꯥ ꯂꯩꯔꯤ꯫ ꯍꯥꯏꯔꯤꯕ ꯂꯩꯕꯥꯛ ꯃꯌꯥꯝ ꯑꯁꯤꯅ ꯀꯣꯏꯁꯤꯜꯂꯒ ꯂꯩꯕ ꯃꯔꯝꯅ ꯃꯈꯣꯏꯒꯤ ꯂꯝ ꯑꯁꯤ ꯂꯂꯣꯟ ꯏꯇꯤꯛ ꯇꯧꯕ ꯃꯇꯝꯗ ꯌꯥꯝꯅ ꯈꯨꯗꯣꯡꯆꯥꯒꯗꯕ ꯃꯐꯝ ꯑꯃꯅꯤ ꯍꯥꯏꯕꯁꯦ ꯃꯍꯥꯛꯅ ꯈꯪꯉꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯃꯗ ꯁꯦꯈꯅ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯠꯇꯗ ꯂꯩꯇ꯭ꯔꯤꯕ ꯈꯨꯠꯁꯦꯝꯒꯤ ꯑꯣꯏꯕ ꯑꯥꯏꯁꯂꯦꯟ ꯄꯥꯝ ꯖꯨꯃꯦꯔꯥ ꯍꯧꯗꯣꯛꯈꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯑꯥꯏꯁꯂꯦꯟ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗ ꯍꯤꯊꯥꯡꯐꯝ ꯖꯨꯕꯤꯜ ꯑꯂꯤ ꯄꯣꯔꯠꯁꯨ ꯃꯍꯥꯛꯅ ꯍꯧꯗꯣꯛꯈꯤ꯫ ꯉꯁꯤꯗꯤ ꯖꯨꯕꯤꯜ ꯑꯂꯤ ꯍꯤꯊꯥꯡꯐꯝ ꯑꯁꯦ ꯄ꯭ꯔꯤꯊꯤꯕꯤꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯆꯤꯟꯕ ꯍꯤꯊꯥꯡꯐꯝ ꯑꯃ ꯑꯣꯏꯔꯤ꯫ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯄ꯭ꯔꯤꯊꯤꯕꯤꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯔꯕ ꯃꯣꯜ ꯗ ꯗꯨꯕꯥꯏ ꯃꯣꯜ, ꯃꯥꯂꯦꯝ ꯑꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯡꯕ ꯕꯤꯜꯗꯤꯡ ꯗ ꯕ꯭ꯔꯨꯖ ꯈꯥꯂꯤꯐꯥ ꯑꯃꯗꯤ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯠꯇꯗ ꯂꯩꯇ꯭ꯔꯤꯕ 7-star ꯍꯣꯇꯦꯜ ꯗ ꯕ꯭ꯔꯨꯖ ꯑꯜ ꯑꯔꯕ ꯗꯨꯕꯥꯏꯗ ꯃꯍꯥꯛꯅ ꯁꯦꯝꯒꯠꯈꯤ꯫ ꯑꯅꯤꯁꯨꯕ, ꯗꯨꯕꯥꯏꯅ ꯑꯁꯨꯛ ꯌꯥꯝꯅ ꯆꯥꯎꯈꯠꯂꯛꯈꯤꯕꯒꯤ ꯃꯔꯝ ꯑꯁꯤ ꯐ꯭ꯔꯤ ꯖꯣꯟ ꯍꯥꯏꯔꯤꯕ ꯑꯁꯤꯅꯤ꯫ ꯗꯨꯕꯥꯏ ꯍꯥꯏꯔꯤꯕ ꯂꯩꯕꯥꯛ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯂꯂꯣꯟ ꯏꯇꯤꯛ ꯇꯧꯕ ꯅꯤꯄꯥ ꯑꯃꯅ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯂꯂꯣꯟ ꯏꯇꯤꯛ ꯇꯧꯕ ꯃꯇꯝꯗ ꯇꯦꯛꯁ ꯐ꯭ꯔꯤ ꯍꯥꯏꯕꯗꯤ ꯇꯦꯛꯁ ꯑꯃꯠꯇ ꯂꯧꯗꯦ ꯍꯥꯏꯕꯁꯤꯅꯤ꯫ ꯑꯗꯨꯒ ꯀꯅꯥꯒꯨꯝꯕ ꯑꯇꯣꯞꯄ ꯂꯩꯕꯥꯛ ꯑꯃꯗꯒꯤ ꯂꯂꯣꯟ ꯏꯇꯤꯛ ꯇꯧꯕ ꯅꯤꯄꯥ ꯑꯃꯅ ꯗꯨꯕꯥꯏ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯃꯁꯥꯒꯤ ꯑꯣꯏꯕ ꯀꯝꯄꯦꯅꯤ ꯑꯃ ꯂꯤꯡꯈꯠꯄ ꯄꯥꯝꯂꯕꯁꯨ ꯍꯥꯟꯅꯅ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯖꯔꯝꯂꯤꯕ ꯀꯝꯄꯦꯅꯤꯁꯤꯡꯒ ꯄꯨꯟꯁꯤꯟꯍꯟꯗꯅ ꯃꯁꯥꯒꯤ ꯇꯣꯉꯥꯟꯕ ꯀꯝꯄꯦꯅꯤ ꯑꯃ ꯂꯤꯡꯈꯠꯄꯒꯤ ꯑꯌꯥꯕ ꯂꯩꯕꯥꯛ ꯑꯁꯤꯅ ꯄꯤꯔꯤ꯫ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯍꯥꯏꯔꯤꯕ ꯕꯤꯖꯤꯅꯦꯁ ꯑꯗꯨꯗꯒꯤ ꯐꯪꯂꯛꯂꯤꯕ ꯄ꯭ꯔꯣꯐꯤꯠꯁꯤꯡ ꯑꯗꯨ ꯃꯁꯥꯅ ꯃꯁꯥꯒꯤ ꯂꯩꯕꯥꯛꯇ ꯃꯅꯤꯡꯇꯝꯅ ꯁꯤꯖꯤꯟꯅꯕ ꯌꯥꯕꯒꯨꯝ ꯍꯥꯏꯔꯤꯕ ꯂꯩꯕꯥꯛ ꯑꯁꯤꯗꯁꯨ ꯁꯤꯖꯤꯟꯅꯕ ꯌꯥꯍꯜꯂꯤ꯫ ꯇꯁꯦꯡꯅ ꯐ꯭ꯔꯤ ꯖꯣꯟ ꯍꯥꯏꯔꯤꯕ ꯑꯁꯦ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯑꯇꯣꯞꯄ ꯂꯩꯕꯥꯛ ꯑꯃꯠꯇꯗ ꯉꯁꯤ ꯐꯥꯎꯕ ꯂꯩꯇ꯭ꯔꯤ꯫ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯂꯨꯆꯤꯡꯕ ꯑꯣꯏꯔꯤꯕ ꯃꯍꯃꯗ ꯁꯦꯈꯅ ꯐ꯭ꯔꯤ ꯖꯣꯟ ꯍꯥꯏꯕ ꯑꯁꯦ ꯄ꯭ꯔꯤꯊꯤꯕꯤꯁꯤꯗ ꯂꯩꯔꯤꯕ ꯂꯂꯣꯟ ꯏꯇꯤꯛ ꯇꯧꯕ ꯃꯌꯥꯝꯕꯨ ꯃꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯆꯤꯡꯁꯤꯟꯅꯕ ꯃꯍꯥꯛꯅ ꯈꯨꯍꯤ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕꯅꯤ꯫ ꯉꯁꯤꯗꯤ ꯗꯨꯕꯥꯏ ꯍꯥꯏꯔꯤꯕ ꯂꯩꯕꯥꯛ ꯑꯁꯤ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇꯒꯤ ꯙꯔꯃ ꯃꯁꯤꯡ ꯁꯨꯅ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕ ꯑꯗꯨꯒꯨꯝꯕ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯔꯦ꯫ ꯍꯥꯏꯔꯤꯕ ꯂꯩꯕꯥꯛ ꯑꯁꯤꯗ ꯃꯈꯣꯏ ꯃꯁꯥꯒꯤ ꯍꯥꯟꯅꯗꯒꯤ ꯂꯩꯖꯔꯝꯂꯕ ꯃꯤꯑꯣꯏꯁꯤꯡ ꯍꯥꯏꯕꯗꯤ ꯅꯦꯇꯤꯚ ꯄꯤꯄꯜ ꯑꯁꯤ ꯁꯨꯞꯅꯇꯒꯤ ꯆꯥꯗ 15 ꯈꯛꯇꯃꯛꯅꯤ ꯍꯥꯏꯔꯤ꯫ ꯑꯗꯨꯒ ꯂꯦꯝꯍꯧꯔꯤꯕ 35 ꯑꯗꯨꯗꯤ ꯑꯇꯣꯞ ꯑꯇꯣꯞꯄ ꯂꯩꯕꯥꯛꯁꯤꯡꯗꯒꯤ ꯂꯥꯛꯄ ꯉꯥꯛꯇꯅꯤ꯫ ꯃꯌꯥꯝ ꯇꯁꯦꯡꯅ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤ ꯃꯤꯁꯤꯡ ꯌꯥꯝꯃꯦ ꯃꯇꯤꯛ ꯇꯧꯕ ꯉꯝꯕ ꯂꯩꯕꯥꯛ ꯑꯃꯅꯤ꯫ ꯗꯨꯕꯥꯏꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯌꯥꯝꯕꯒꯤ ꯁꯔꯨꯛ ꯑꯃꯗꯤ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥ ꯃꯆꯥ ꯉꯥꯛꯇꯅꯤ ꯍꯥꯏꯔꯤ꯫ ꯑꯗꯨꯒ ꯌꯨꯅꯥꯏꯇꯦꯗ ꯑꯔꯕ ꯏꯃꯤꯔꯦꯠꯁ ꯂꯩꯕꯥꯛꯁꯤꯡꯗ ꯀ꯭ꯔꯥꯏꯝꯒꯤ ꯔꯦꯠ ꯑꯁꯦ ꯌꯥꯝꯅ ꯅꯦꯝꯃꯤ ꯍꯥꯏꯔꯤ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯂꯝ ꯀꯣꯏꯕ ꯆꯠꯄ ꯃꯇꯝꯗ ꯊꯣꯏꯅ ꯆꯤꯡꯅꯅꯤꯡꯉꯥꯏ ꯑꯣꯏꯗꯦ ꯍꯥꯏꯔꯤ꯫ ꯃꯈꯣꯏꯒꯤ ꯂꯩꯕꯥꯛꯀꯤ ꯂꯤꯗꯔ ꯃꯍꯃꯗ ꯕꯤꯟ ꯔꯁꯤꯗ ꯑꯁꯦ ꯑꯅꯧꯕ ꯕꯤꯜꯗꯤꯡꯁꯤꯡ ꯁꯦꯝꯒꯠ ꯁꯥꯒꯠꯄꯗ ꯄꯦꯟꯕ ꯅꯥꯏꯖꯗꯕ ꯑꯗꯨꯒꯨꯝꯂꯕ ꯅꯤꯄꯥ ꯑꯃꯅꯤ꯫ ꯉꯁꯤꯃꯛ ꯃꯥꯂꯦꯝꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯡꯕ ꯕꯤꯜꯗꯤꯡ ꯑꯣꯏꯔꯤꯕ
ꯕ꯭ꯔꯨꯖ ꯈꯥꯂꯤꯐꯥ ꯑꯁꯦ ꯗꯨꯕꯥꯏꯗ ꯂꯩ ꯑꯗꯨꯕꯨ ꯃꯁꯥꯅ ꯃꯁꯥꯒꯤ ꯔꯦꯀꯣꯔꯗ ꯊꯨꯒꯥꯏꯖꯅꯕꯒꯤꯗꯃꯛ ꯕ꯭ꯔꯨꯖ ꯈꯥꯂꯤꯐꯥꯗꯒꯤ ꯍꯦꯟꯅ ꯋꯥꯡꯕ ꯕꯤꯜꯗꯤꯡ ꯗꯨꯕꯥꯏ ꯒ꯭ꯔꯤꯛ ꯇꯋꯥꯔ ꯁꯥꯔꯤ ꯇꯁꯦꯡꯅ ꯗꯨꯕꯥꯏ ꯒ꯭ꯔꯤꯛ ꯇꯋꯥꯔ ꯑꯁꯤ 2022ꯗ ꯂꯣꯏꯁꯤꯟꯒꯅꯤ ꯍꯥꯏꯅ ꯄ꯭ꯂꯥꯟ ꯇꯧꯔꯝꯕꯅꯤ ꯑꯗꯨꯕꯨ ꯀꯣꯚꯤꯗ ꯄꯦꯟꯗꯦꯃꯤꯛꯅ ꯃꯔꯝ ꯑꯣꯏꯔꯒ ꯈꯔꯗꯤ ꯊꯤꯟꯊꯔꯕ ꯌꯥꯏ ꯍꯥꯏꯔꯤ ꯑꯗꯨꯒ ꯃꯌꯥꯝ ꯗꯨꯕꯥꯏꯗ ꯂꯩꯔꯤꯕ ꯄꯨꯂꯤꯁꯁꯤꯡ ꯑꯁꯦ ꯏꯆꯝ ꯆꯝꯕ ꯀꯥꯔ ꯊꯧꯗꯦꯅ ꯍꯥꯏꯔꯤ ꯃꯈꯣꯏꯅ ꯗ꯭ꯌꯨꯇꯤ ꯇꯧꯕ ꯃꯇꯝꯗ ꯊꯧꯔꯤꯕꯁꯤ ꯁꯨꯄꯔ ꯀꯥꯔ ꯈꯨꯗꯝ ꯑꯣꯏꯅ ꯑꯧꯗꯤ BMW ꯑꯁꯇꯟ ꯃꯥꯔꯇꯤꯟꯁ ꯂꯦꯝꯕꯣꯔꯒꯤꯅꯤ ꯑꯁꯤꯅꯆꯤꯡꯕ ꯑꯁꯤꯅꯤ ꯃꯌꯥꯝ ꯂꯣꯏꯁꯤꯜꯂꯛꯄꯗ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯑꯃꯠꯇ ꯂꯩꯔꯝꯗꯕ ꯃꯔꯚꯨꯃꯤꯒꯤ ꯂꯝ ꯑꯃ ꯑꯣꯏꯔꯤꯕ ꯗꯨꯕꯥꯏꯅ ꯉꯁꯤꯗꯤ ꯑꯉꯛꯄ ꯐꯪꯅ ꯂꯂꯣꯟ ꯏꯇꯤꯛ ꯇꯧꯕꯁꯤꯡ ꯑꯃꯗꯤ ꯂꯝꯀꯣꯏꯕ ꯀꯌꯥꯒꯤ ꯄꯣꯊꯥꯐꯝ ꯑꯣꯏꯔꯤ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯁꯦ ꯃꯈꯣꯏꯒꯤ ꯂꯨꯆꯤꯡꯕ ꯑꯗꯨꯒꯤ ꯃꯃꯜ ꯌꯥꯝꯂꯕ ꯃꯈꯣꯏꯒꯤ ꯄ꯭ꯔꯖꯥꯁꯤꯡꯗ ꯄꯤꯕ ꯈꯨꯗꯣꯜ ꯑꯃꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗꯁꯨ ꯑꯁꯤꯒꯨꯝꯂꯕ ꯂꯨꯆꯤꯡꯕ ꯑꯃ ꯑꯩꯈꯣꯏꯅ ꯑꯁꯥ ꯇꯧꯃꯤꯟꯅꯁꯤ ꯀꯔꯤꯒꯤꯁꯨ ꯊꯣꯛꯂꯣꯏ ꯁꯣꯏꯗꯅ ꯊꯣꯛꯂꯛꯀꯅꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯔꯤ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯄꯣꯔꯠ ꯇꯧꯕꯤꯕ ꯇꯁꯦꯡꯅ ꯌꯥꯝꯅ ꯍꯔꯥꯎꯖꯩ ꯃꯈꯥ ꯇꯥꯕ ꯂꯥꯛꯀꯗꯕ ꯚꯤꯗꯤꯑꯣꯁꯤꯡꯗꯁꯨ ꯁꯄꯣꯔꯠ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯗ꯭ꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯇꯧꯕꯤꯔꯝꯃꯨ ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯔꯤ